ꯑꯁꯦꯡꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯒꯤ ꯋꯥꯍꯪ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯑꯇꯣꯞꯄꯗ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯤꯀꯞ ꯊꯣꯛꯇꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯒꯤ ꯋꯥꯍꯪ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤ ꯈꯔ ꯂꯩ, ꯃꯍꯥꯛꯀꯤ ꯊꯕꯛ ꯋꯥꯍꯩ ꯋꯥꯈꯜꯂꯣꯟꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯁꯨꯞꯅꯇꯒꯤ ꯃꯁꯥꯒꯤꯗ ꯈꯜꯂꯒ ꯍꯤꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯕꯛ, ꯃꯍꯥꯛꯀꯤ ꯋꯥꯍꯩ, ꯃꯍꯥꯛꯀꯤ ꯀꯠꯊꯣꯛꯄ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕꯒꯤꯗ ꯌꯦꯡꯂꯒ ꯍꯥꯏꯗꯦ꯫ ꯃꯍꯥꯛ ꯃꯤꯁꯤꯡꯒꯤ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤ ꯍꯧꯔꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯋꯥ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯩ ꯍꯥꯏꯕꯁꯤ ꯈꯛꯇꯗ ꯂꯩꯇꯦ꯫ ꯃꯍꯥꯛ ꯑꯩꯈꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯍꯤꯡꯏ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯪꯒꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯊꯧꯗꯥꯡꯁꯤꯕꯨ ꯂꯧꯈꯠꯄ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯄꯤꯛꯄ ꯊꯧꯗꯥꯡ ꯐꯥꯎꯕ ꯇꯧꯗꯅꯕ ꯍꯣꯠꯅꯩ꯫ ꯚꯤꯗꯤꯑꯣꯁꯤ ꯇꯥꯅ ꯅꯪꯅ ꯈꯟꯕ ꯌꯥꯏ, ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯤ, ꯑꯩꯉꯣꯟꯗ ꯇꯥꯔꯒꯦꯠ ꯇꯧꯔꯤꯅꯤ, ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯅꯤ꯫ ꯍꯣꯏ, ꯑꯗꯨꯃꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕꯗꯤ ꯁꯤ ꯍꯛꯊꯦꯡꯅꯅ ꯅꯪꯕꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯆꯞ ꯃꯥꯟꯅꯕ, ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯇꯥꯕ ꯉꯝꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤ ꯅꯪꯒꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯦꯡꯕ ꯄꯨꯟꯁꯤꯕꯨ ꯈꯪꯅꯤꯡꯕ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯗꯣꯛꯅꯤꯡꯕ, ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯕꯗꯤ ꯏꯁꯥꯃꯛꯄꯨ ꯆꯨꯝꯊꯣꯛꯄꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯇꯣꯞꯄ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯂꯕ ꯃꯤꯅꯤꯠ 10 ꯈꯛ ꯂꯧꯊꯣꯛꯂꯒ ꯚꯤꯗꯤꯑꯣꯁꯤ ꯍꯥꯟꯅ ꯇꯥꯎ꯫ ꯃꯤꯅꯤꯠ 10 ꯈꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯣ꯫ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯔꯤꯜꯁ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯂꯧꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯚꯤꯗꯤꯑꯣꯁꯤꯗ ꯆꯤꯡꯁꯤꯜꯂꯨ꯫ ꯚꯤꯗꯤꯑꯣꯅ ꯂꯣꯏꯔꯛꯄꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ꯫ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯔꯛꯎ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ, ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯗꯒꯤ ꯋꯥꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯈꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯗꯦ ꯑꯩꯒꯤ ꯇꯧꯖꯃꯜꯒꯤ ꯃꯍꯩ ꯑꯇꯣꯞꯄꯗ ꯀꯔꯤ ꯃꯍꯩ ꯐꯪꯒꯅꯤ? ꯃꯁꯥꯒꯤꯗ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯇꯣꯞꯄꯒꯤ ꯈꯟꯕ ꯋꯥꯈꯜꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯅꯤꯁꯤ ꯈꯛꯇꯅꯤ꯫ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯇꯥꯏꯕꯪꯗ ꯃꯤꯀꯞ ꯊꯣꯛꯄ ꯉꯝꯗꯅ ꯍꯤꯡꯏ꯫ ꯃꯤꯁꯛ ꯑꯃꯅ ꯑꯇꯣꯞꯄꯒꯤ ꯈꯟꯕ ꯉꯝꯕ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯆꯧꯕ ꯃꯤꯀꯞ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯥꯏ ꯄꯥꯛꯄ, ꯃꯤꯡ ꯆꯠꯄ, ꯁꯤꯕ ꯅꯥꯏꯗꯕ ꯃꯤ ꯏꯆꯝ ꯆꯝꯅ ꯑꯣꯏꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯇꯣꯞꯄꯗꯒꯤ ꯍꯦꯟꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯑꯇꯣꯞꯄꯒꯤꯁꯨ ꯈꯟꯕ ꯉꯝꯕꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯍꯧꯕ ꯉꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯈꯜꯂꯤ, ꯑꯩꯅ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯕꯨ ꯋꯥ ꯑꯃ ꯀꯥꯎꯏ, ꯃꯤꯑꯣꯏꯕ ꯇꯥꯏꯕꯪꯁꯤꯗ ꯃꯊꯣꯝꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯀꯩꯔꯣꯜ ꯂꯩꯀꯥꯏ, ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯤꯡꯏ꯫ ꯃꯔꯝꯁꯤꯅ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯅꯕ ꯇꯧꯔꯒ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯦ꯫ ꯑꯦꯛꯖꯥꯝꯄꯜ, ꯏꯃꯥ ꯏꯄꯥ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯔꯕꯗꯤ ꯌꯨꯝꯗ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯑꯐꯕ ꯂꯧꯁꯤꯡ ꯇꯥꯜꯂꯕꯗꯤ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏ꯫ ꯁꯃꯥꯖꯗ ꯃꯤꯁꯤꯡ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯍꯤꯡꯏ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯇꯧꯔꯕꯗꯤ ꯏꯁꯥꯒꯤꯇ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗꯒꯤ ꯀꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯐꯕ ꯇꯧꯔꯕꯗꯤ ꯂꯣꯏꯔꯛꯄꯗ ꯁꯨꯝ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯂꯤꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯁꯤꯡ ꯍꯧꯖꯤꯛ ꯐꯪꯕ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕꯅꯤ ꯈꯜꯂꯤ꯫ ꯑꯁꯦꯡꯕ ꯋꯥꯗꯤ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯅꯕ ꯈꯟꯕ ꯃꯤ ꯑꯃꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯕꯒꯤ ꯋꯥꯈꯜ ꯄꯨꯔꯛꯄ ꯉꯝꯕꯗꯒꯤ ꯃꯉꯣꯟꯗ ꯈꯥꯡꯕ ꯀꯟꯕ, ꯂꯧꯁꯤꯡ, ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ, ꯃꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯤꯡ ꯆꯠꯄ, ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯍꯤ ꯇꯣꯡꯂꯒ ꯀꯔꯤꯒꯨꯝꯕ ꯍꯤꯗ ꯑꯍꯣꯕ ꯂꯩꯔꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯤ ꯑꯃꯈꯛꯇꯪ ꯏꯁꯤꯡꯗ ꯂꯨꯞꯂꯣꯏ꯫ ꯍꯤꯗ ꯇꯣꯡꯂꯤꯕ ꯃꯤ ꯄꯨꯝꯕ ꯂꯨꯞꯀꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯀꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯑꯇꯣꯞꯄꯒꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯣꯏ꯫ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯗ ꯈꯜꯂꯤ꯫ ꯂꯧꯁꯤꯡ ꯂꯩꯕ, ꯃꯤꯀꯞ ꯊꯣꯛꯄ ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯕ, ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯄꯥꯡꯕ, ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯃꯥꯟꯅꯩ ꯈꯜꯂꯤ꯫ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯤ ꯑꯃꯅ ꯃꯁꯥꯃꯛꯀꯤ ꯀꯥꯟꯅꯅꯕ ꯇꯧꯗꯕꯤꯗ ꯑꯇꯣꯞꯄꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯔꯝꯁꯤꯅ ꯃꯤ ꯑꯃꯅ ꯃꯁꯥꯃꯛꯀꯤ ꯀꯥꯟꯅꯅꯕ ꯈꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯏꯁꯥꯃꯛꯄꯨ ꯃꯌꯦꯛ ꯁꯦꯡꯅ ꯀꯥꯟꯅꯕ ꯄꯤꯕ ꯂꯝꯕꯤ 5 ꯈꯛ꯫ ꯅꯝꯕꯔ 1ꯗ ꯍꯦꯜꯊ ꯏꯁ ꯅꯣꯠ ꯖꯁꯠ ꯑ ꯄꯔꯁꯣꯅꯦꯜ, ꯏꯠ ꯑꯣꯜꯁꯣ ꯑ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ꯫ ꯃꯤꯁꯛ ꯑꯃꯅ ꯈꯜꯂꯤ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ, ꯁꯤ ꯑꯩꯒꯤ ꯏꯔꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀ ꯁꯝꯅꯩ꯫ ꯃꯍꯥꯛꯅ ꯊꯧꯁꯥꯗꯕ ꯋꯥ ꯂꯣꯏꯊꯣꯛꯄꯒꯤ ꯑꯃꯥꯡꯕ ꯑꯇꯣꯞꯄꯒꯤꯁꯨ ꯑꯃꯥꯡꯕ ꯑꯣꯏ꯫
ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯗ꯭ꯔꯕꯗꯤ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯨꯞꯂꯕꯗꯤ, ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄ ꯑꯅꯥꯕꯕꯨ ꯅꯧꯔꯤꯉꯩꯗ ꯑꯄꯤꯛꯄ ꯑꯅꯥꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗ꯭ꯔꯕꯗꯤ, ꯑꯅꯥꯕꯅ ꯂꯥꯛꯄꯗ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯋꯥꯕꯗ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯊꯩ꯫ ꯃꯤ ꯑꯃꯅ ꯅꯥꯔꯒ ꯑꯇꯣꯞꯄꯕꯨꯁꯨ ꯋꯥꯍꯜꯂꯤ꯫ ꯃꯤ ꯑꯃꯅ ꯅꯥꯔꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕ, ꯀꯣꯛ ꯁꯥꯕ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯁꯣꯟꯊꯍꯟꯕ, ꯂꯟ ꯊꯨꯝ ꯁꯦꯜ ꯃꯥꯡꯍꯜꯂꯤ, ꯃꯇꯝ ꯃꯥꯡꯉꯤ, ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯒꯤ ꯋꯥ ꯂꯩꯊꯣꯛꯄ ꯃꯊꯧ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯃ ꯄꯨꯂꯞ ꯑꯋꯥꯕꯗ ꯆꯤꯡꯊꯩ꯫ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯁꯤꯃꯛ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯍꯩꯅꯕꯤꯁꯤꯡꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯕꯨꯛꯅ ꯁꯤꯃꯛ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯇꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯪꯕꯤꯒꯅꯤ꯫ ꯃꯤ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯂꯨꯅ ꯇꯧꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯕ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯅ ꯃꯁꯥꯃꯛꯄꯨ ꯅꯥꯗ ꯌꯦꯛꯇꯅ ꯊꯝꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ, ꯑꯋꯥꯕ ꯇꯥꯍꯟꯗꯦ, ꯃꯔꯝ ꯂꯩꯇꯕꯗ ꯀꯣꯛ ꯁꯥꯍꯟꯗꯦ꯫ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯤ ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯇꯥꯟꯕ, ꯊꯕꯛ ꯄꯪꯁꯨꯗ ꯁꯨꯕ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯅꯝꯊꯔꯒ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯋꯥꯡꯅ ꯊꯝꯕꯗ ꯅꯠꯇꯦ꯫ ꯊꯧꯗꯥꯡ: ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡ ꯃꯔꯝ ꯂꯩꯇꯕꯗ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕꯗ ꯇꯥꯍꯟꯗꯦ, ꯆꯤꯟꯇꯥ ꯇꯧꯍꯟꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯈꯜꯍꯟꯗꯦ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯤꯁꯛ ꯑꯃꯒꯤ ꯍꯛꯆꯥꯡ ꯃꯍꯥꯛ ꯃꯇꯣꯝꯇꯒꯤꯇ ꯅꯠꯇꯦ, ꯁꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛ꯫ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯗꯒꯤ ꯃꯍꯥꯛꯅ ꯁꯨꯞꯅꯇꯒꯤ ꯃꯁꯥꯒꯤꯗ ꯈꯟꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯕ, ꯃꯃꯥ ꯃꯄꯥ, ꯃꯆꯥ, ꯀꯩꯔꯣꯜ ꯂꯩꯀꯥꯏ, ꯁꯃꯥꯖꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯣꯏ꯫ ꯅꯝꯕꯔ 2ꯗ ꯍꯨ ꯏꯁ ꯔꯤꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ? ꯃꯁꯤꯒꯤꯗ ꯈꯟꯕ ꯃꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ, ꯑꯄꯥꯝꯕ, ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛꯀꯤꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ, ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯇꯧꯖꯕꯒꯤ ꯃꯍꯩ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯁꯨꯝ ꯐꯪꯏ꯫ ꯁꯤ ꯃꯍꯥꯛꯅ ꯃꯁꯥꯃꯛꯄꯨ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯆꯥ ꯃꯇꯨ, ꯃꯃꯥ ꯃꯄꯥ, ꯃꯔꯤ ꯃꯇꯥ, ꯁꯃꯥꯖꯀꯤ ꯈꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯈꯪꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯍꯩ, ꯊꯕꯛ, ꯍꯩꯅꯕꯤꯁꯤꯡ ꯃꯉꯣꯟꯗꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯇꯨꯗ, ꯏꯆꯥꯗ, ꯏꯃꯥꯗ ꯑꯩꯅ ꯏꯊꯧ ꯃꯁꯛ ꯈꯪꯗꯕꯅ ꯅꯠꯇ꯭ꯔꯒ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯐꯠꯇꯕ ꯃꯍꯩ ꯐꯪꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯛꯄ ꯃꯇꯝꯗꯒꯤ ꯃꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯏ꯫ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯅ ꯈꯟꯗꯦ ꯑꯩ ꯀꯔꯤ ꯄꯥꯝꯃꯤ, ꯃꯍꯥꯛꯅ ꯁꯤꯁꯨ ꯈꯜꯂꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯂꯝꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗꯁꯨ ꯀꯔꯤ ꯀꯥꯟꯅꯕ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯑꯂꯨꯕ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡ, ꯃꯇꯝ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯃꯃꯜ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯧꯔꯛꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯏ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄꯒꯤꯁꯨ ꯏꯊꯧꯗꯥꯡ ꯂꯩ꯫ ꯑꯩꯒꯤ ꯋꯥ ꯂꯩꯊꯣꯛꯄ, ꯑꯃꯝꯕꯗ ꯊꯥꯖꯕ, ꯊꯧꯁꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗꯁꯨ ꯑꯃꯥꯡꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯈꯟꯕꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ ꯈꯜꯂꯛꯄꯗꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅꯝꯕꯔ 3ꯗ ꯂꯚ ꯇ꯭ꯔꯨ ꯇꯦꯁꯠ ꯏꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ? ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯋꯥꯈꯜ ꯃꯍꯧꯁꯥꯅ ꯀꯅꯥ ꯑꯃꯒꯤ ꯃꯔꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯄꯣꯛꯏ꯫ ꯀꯅꯥ ꯑꯃꯒꯤꯗꯃꯛꯇ ꯑꯐꯕ ꯈꯟꯕ, ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ, ꯃꯇꯝ ꯂꯦꯟꯕ ꯑꯃꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯗ ꯅꯨꯡꯁꯤꯕ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯍꯪꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗ ꯅꯠꯇꯦ, ꯋꯥꯈꯜꯗꯤ ꯐꯥꯎꯔꯛꯂꯤꯕ ꯋꯥꯈꯜꯁꯤꯅ ꯃꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯊꯧꯗꯥꯡ, ꯉꯥꯏꯕ, ꯈꯥꯡꯕ, ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯅꯕ, ꯊꯃꯣꯏ ꯁꯦꯡꯕ, ꯃꯇꯝ ꯄꯤꯕ, ꯋꯥꯁꯛ ꯉꯥꯛꯅ ꯆꯠꯄ, ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯃꯇꯝꯗ ꯂꯦꯞꯄꯤꯕ ꯉꯝꯕ, ꯁꯤꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯈꯪꯕ ꯍꯧꯔꯛꯏ꯫ ꯃꯤꯒꯤ ꯃꯒꯨꯟ ꯈꯪꯕ ꯍꯧꯔꯛꯏ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯑꯁꯦꯡꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯋꯥꯕ ꯃꯇꯝ, ꯃꯤꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕ, ꯉꯥꯏꯕ, ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯕ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯋꯥꯈꯜꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯋꯥꯈꯜ ꯈꯛꯇꯅꯤ꯫ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯊꯧꯗꯥꯡꯁꯤꯡꯕꯨ ꯄꯥꯡꯊꯣꯛꯄ ꯃꯍꯥꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯝꯕꯔ 4ꯗ ꯗ ꯍꯤꯗꯦꯟ ꯀꯣꯁꯠ ꯑꯣꯐ ꯍꯦꯕꯤꯠꯁ? ꯃꯤ ꯑꯃꯒꯤ ꯍꯩꯅꯕꯤ ꯃꯤ ꯑꯗꯨꯒꯤ ꯃꯔꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯃꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ, ꯑꯩꯅ ꯀꯔꯤ ꯆꯥꯔꯤ, ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯅ ꯇꯨꯝꯂꯤ, ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ, ꯃꯇꯝꯕꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯤ, ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯄꯣꯠꯇ ꯏꯁꯥꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯁꯤꯖꯤꯟꯅꯔꯤ, ꯃꯌꯥꯝꯁꯤꯒꯤ ꯃꯍꯩ ꯁꯨꯞꯅꯇꯒꯤ ꯃꯤꯁꯛ ꯑꯃꯅ ꯈꯜꯂꯤ ꯃꯉꯣꯟꯗꯇ ꯃꯥꯡꯒꯅꯤ ꯇꯣꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯆꯥꯎꯅ
ꯑꯃꯥꯡꯕ ꯑꯇꯣꯡꯕꯁꯤꯡ ꯑꯣꯏ꯫ ꯃꯤ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯐꯝꯁꯤꯗ ꯃꯊꯣꯝꯇ ꯍꯤꯡꯗꯦ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ, ꯐ꯭ꯔꯦꯟꯁ, ꯅꯨꯡꯁꯤꯕ ꯃꯔꯤ ꯃꯇꯥ, ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀ ꯂꯣꯏꯅꯅ ꯍꯤꯡꯉꯤ꯫ ꯃꯔꯝꯁꯤꯅ ꯃꯤ ꯑꯃꯒꯤ ꯑꯐ ꯐꯠꯇꯕ ꯍꯩꯅꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯁꯤꯃꯛ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯍꯩꯅꯕꯤꯁꯤꯡꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯕꯨꯛꯅ ꯁꯤꯃꯛ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯇꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯪꯕꯤꯒꯅꯤ꯫ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥ ꯂꯩꯊꯣꯛꯄ, ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡꯗ ꯇꯥꯕ, ꯃꯍꯥꯛꯀꯤ ꯊꯧꯗꯥꯡꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯄ, ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯑꯋꯥꯕꯁꯤꯡ ꯃꯍꯥꯛ ꯃꯊꯣꯝꯇꯅ ꯊꯦꯡꯅꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤ ꯀꯣꯛ ꯁꯥꯕ ꯃꯔꯝ ꯑꯣꯏ, ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯕꯒꯤ ꯃꯔꯝ ꯑꯣꯏ꯫ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁꯤꯒ ꯑꯣꯟꯅ ꯇꯩꯅꯅ ꯃꯤꯁꯛ ꯑꯃꯅ ꯗꯤꯁꯤꯄ꯭ꯂꯤꯟ, ꯍꯛꯆꯥꯡꯒꯤ ꯉꯥꯛꯁꯦꯟꯕ, ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯕꯒꯤ ꯍꯩꯅꯕꯤ, ꯊꯕꯛ ꯁꯨꯕ ꯑꯃꯗꯤ ꯃꯁꯥꯃꯛꯄꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅ ꯀꯥꯟꯅꯕ ꯃꯍꯥꯛꯇꯒꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ, ꯃꯃꯥ ꯃꯄꯥ, ꯃꯇꯨ ꯃꯆꯥꯇ ꯅꯠꯇꯅ ꯁꯃꯥꯖꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗ ꯍꯔꯥꯎꯅ ꯍꯤꯡꯕ, ꯆꯦꯛꯁꯤꯟꯅ ꯍꯤꯡꯍꯟꯕ ꯑꯃꯗꯤ ꯅꯥꯗ ꯌꯦꯛꯇꯕ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯍꯜꯂꯤ꯫ ꯃꯔꯝꯁꯤꯅ ꯍꯩꯅꯕꯤ ꯈꯨꯗꯤꯡꯃꯛ ꯁꯨꯞꯅꯇꯒꯤ ꯃꯤ ꯑꯃꯒꯤꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝ ꯑꯃꯒꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯄꯨꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ, ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝꯅ ꯑꯃꯥꯡꯕ, ꯑꯇꯣꯡꯕ, ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯪꯒꯤ ꯍꯩꯅꯕꯤ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯃꯇꯝꯇꯕꯨ ꯎꯗꯦ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯁꯨ ꯊꯦꯡꯍꯜꯂꯤ꯫ ꯂꯣꯏꯔꯛꯄꯗ ꯀꯥꯎꯐꯝ ꯊꯣꯛꯇꯕ ꯋꯥꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯖꯃꯜ ꯃꯍꯩ ꯑꯩꯅ ꯅꯪꯅꯇ ꯐꯪꯗꯦ, ꯑꯩꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯗꯁꯨ ꯋꯥꯍꯜꯂꯤ, ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯕ, ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯁꯤꯃꯛ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯍꯩꯅꯕꯤꯁꯤꯡꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯕꯨꯛꯅ ꯁꯤꯃꯛ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯇꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯪꯕꯤꯒꯅꯤ꯫ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯗ ꯀꯔꯤ ꯇꯥꯛꯅꯤꯡꯂꯤ ꯀꯣꯃꯦꯟ ꯇꯧꯔꯛꯎ꯫ ꯏꯇꯣꯝꯇꯒꯤ ꯈꯟꯕꯒꯤ ꯃꯔꯝꯗꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯃꯔꯝꯗꯅꯣ? ꯊꯥꯒꯠꯆꯔꯤ꯫